Ngasigi Maruba Pauda, Manipur the Sword Basi, Tunqueva Toxilat Pangam the Badagini Haina Chief Minister and Birena Fongokre. Chief Minister Nalam Takiba, Ferzol Yogodaba Inter District Bus Service, Lambi Patavadagi, District Headquarter Yogana Halakre. Amadi, Chief Minister and Birena Ngasi, Fast Track Court Ama Hangokre. Kurumjari, ISTV Manipuri Pau, Miang Tabiru Simbutaram Noxari, Hausi Pau Sandong Epizari. Manipur the Swari Basi Tunqueva Toxiliat Park, Mdabadagini Haina, Chief Minister and Birena Fongdokre. Wapamasi, Agriculture Department Sinduna, Classic Grandeda, English Singani Kunitui Pawagi Manunda, Manipurgi Longi Singi Santok Saruk, Ani Hengaran Rabapangtokiba, Strengthening Lab to Land Module Highway Hiramda, Workshop Program Hogdopagi Tharamda, Manga Fongdokibani. Thoramadida CAU VC Professor M. Premji, Agriculture Minister V. Han Khalian Amadi, Department ki masak naiba miyoy kya susaruk yaki. CAU VC Premji na Manipur ki longmi singi sentok saruk ani hengkaran ge hairabadi lau wa khaktana oibang ngamloi integrated farming torwa matamda pandam phangba ngamgani haiki. Chief Minister Namakhatana, Hoki Basahi Kun Kuntra si Apava Toxil Putok Pangamdabadagi, Manipur si Sotabani, Department ki official singasu Mokoi Mokoina, Kwaidagi Hena Kang Haire Haina Kaliba Wakalon, Tadokadabani, Hena Kang Mamui Gale Haiba Kauri Dabani, Mokoika Tatok Sen Toraga, Sanam Tatminarabadi, Manipur si Hena Zokatpa Lamda Mama Ohen Mangangani. Manipur Gilamasi Yam the limited over Mapam da Lawu Singu Paikatpani, upon the Gisang the Yang Lavasu, Sada Ahumlum Tamak Oigani. Maramasina, Lopong Kanba, Tangai Fade, Lopong Kanana Nabada, Phil the Kumda Tabaktogadaba Muishina, Puxel Sang Rabadi, my Papa Purapangam Loy Hike. Systematically, punctuality, discipline. The discipline of the society in the South Korea can be wrong. Discipline of the society in the modern world, the series of the guys in Asaka. Discipline maintained over time. Respect, me would respect over that. Give and take. Me would respect over the meaning of the respect. I need to respect over the means of the and I quit the hand of the Thasi Kunmanga, the Chief Minister, Nongtombam Birena, City Bus Amasung, Inter District Bus Service Hogdokuna, MSD Degi Lamtakiva, Ferzol Yogadaba Bus, Lambi Fatabadegi, District Headquarter Yoksin Mangam Halakre. Express bus adu Ferzol Yogadaba kilometer Nipano Walingeda, Lambi ki Pibam Fatabadegi, 1000 Mangam dan Halakibani. Sasampur headquarter dagi kilometer Samagamafu Mangaram Sangsilakal Laiba Mapam Pauba, BRTF na Lambi Siamlaga, Ferzol Yogadaba kilometer Tararong Walinga Merakta, Lambi Si, Siamdin Buyoksin dan Laibani. Anova District Asigi DC Tombi Kantayauna, official Kya Tong Kiba bus adu Ningbakaina Lamakang dagi Halakibani Hairi. Ngasi Lampel Partalaiba Court of Additional Session Judge Fast Track Court for Crimes Against Women Ngasi Hangdokre. Department of Law and Legislative Affairs, Government of Manipur Sinu Pangtok Pataram Aduda, Chief Minister N. Biren, Law and Legislative Affairs Ki Minister L. Jantikumar, PSED Ki Minister L. Diko, High Court Manipur Ki Judge, Justice N. Kotisor, Judge Justice K.S. Novin Amadi, Advocate General Manipur and Kumar Jisu Sarugyaki. Hausi CJM Infal East ki Judge Oriba and Noctino Sorina, Court Asigi Additional Session Judge Oina Taupuragani. Tauranga Mayrena, Chief Minister N. Birena Fongdo Kibada, Sarkar San Nimit Chamri Gimanung Paikaliva Tabaxing Gimanunda, Nasi Hangdoliba, Court Assisu Amani, Masi Manipudilla Ibamiam, the Pirapa, Suggestion Lokshilaga, Government Asina, Tabaka Paikali. Karigumba Asoiba, Aran by Yorubasu, Miam Suggestion PBU, Sarkar San the Paikaliva Tabak Taurum Singasida, Manipurgi, Bureaucrat Officer Singda, Sinaba Tabak, Nintina Pangtopungam, the Bayabudagi, Sarkar Sina, Bureaucrat Officer Sing the Paiba Pamsing Loktolaga, Matam Karapota Hankre. Ilistingani Kunfabugi Manunda, Manipurgi Mapam Kudimakta, Heisning Webasing Panganaba Honoragani, Mutuna Leuraba, Manipur Human Rights Commission, Hingatnaba Sarkar Sina, Honari. Atu Matam the Prazagi Waka Sing Tanaba, Grievance Selama, Atu the Hanglagani Hina Fundopokalina, Hausi Judicial Oiba, Awat Passing. State government amadi India government ka tanaraga awat pasingasi man kanaba honagani
अतुबु मतमदा मणिपुर की जुडिशियल एकेडमी मा हांगलगनी हाइना फोंदोखी शॉर्ट 100 days दे कोई कर सिस्टमैटिकली इवन कोई की स्टेट सिकी वेने यांगन सरू वरिबा मणिपुर पब्लिक सर्विस कमीशन फंक्शन तो गन ले मधु मेंबर ले रंदा नाउ मधु को फुल मेंबर्स इन चेयरमैन लोइन हाफ का अंदर से फजन फंक्शन तो ले ह्यूमन राइट कमीशन उसी हांगदबा हिंगदन दबा यादवनी पब्लिक की नीड नहीं पब्लिक की डिमांड नहीं सरकार कोई भी जो पाम नहीं थौरंगी प्रेसिडेंट ओकिबा लॉ एंड लेजिस्लेटिव अफेयर्स की मिनिस्टर एल जेंट कुमार न फोंदोकिबदा हौजी हौजी निपिदा सत्रगलिबा मियोट मिनै अमदी हाट पासतगी थिंगनबगिदमक अनौब गवर्नमेंट असिना कोर्ट असी हांगदोकपनी हाइखी इरोइनन चननबा हाइबगी जुडिशियल सिस्टम दत्तम दत्तम होंबा यावबा हत्तबदना जे अफबना होइबसिंजे बसी मोंग ताना लोइसिनदा खोंजनदाम सुपि होनबदा गवर्नमेंट मथम नि गवर्नमेंट को सोलुगी तोगनी ना हाइबगी मदुगे एश्योरेंस तम याद पिजनी Chief Minister N. Biren Lusingba government asigi nimit chamani manungda health amadi IT department na pangthokpa thabak thoram sing phongdokkiba galwenana Imphal gi secretariat Jenims amadi Thangal Bazar amasung Paungna Bazar area da free wifi gi facility phangankre ngasi Jenims ta pangthokkiba thoram amada Chief Minister na facility asi phanghale haina lokthokpa galwenana advanced life care yawa ambulance ani amasu hawdoki thoram adida health minister Jayant Kumar PSED minister L Jiko Parliamentary Secretary L. Susindro, S. Subhasandra, Ais Dingo, Kasim Wasum Amadi, Dr. S. Ranjan Singwa Myoshing Saruyaki. Thorongi Saruk Am Oina, Nimit Chamani Gimanunda, Health Amadi, IT Department Pangtokiba, Tabak Thorom Sing Yawa booklet release Tauki. Sim Minister na IT Department Kakusam Naduna, India Pumbrisa Taba Horaba, Pensioner Singi, Wardana, Mayum the Pension Fungba Yanaba, Sinba, Toxil Oriba, Zivan Praman Certificate Kusinaki. IT की Parliamentary Secretary Dr. S. Ranjana ngasi paikaliba thabak asina ahallaman singna bank ki mamangda amadi treasury office ta queue sang leptuna pension long no phonaramba dugi awaba kohan mangam le haiki Minister L. Jayant Kumar na government na self fana yamna thadarabasu thabak oina pangthok kadoriba singna puksel sengdrabadi miyam gi apamba thongan mangam loi miyam na su official singa kusam maduna chatminerabadi manglomda sangsan mangam gani haiki Chief Minister N. Birena ahal laman singi seba to wahbasi masa masu singi amatangar ba mathongni ngasi hawdoli ba thoksil asina ahal sing mateng pangwang ngamle khanbada nungai ba poi government asina nimit chamani gi manung da pangtholi ba thabak thoram sing asina loiba nate masi ahobani hena yang ba khongjal da sangsen gani masi innana ba hona bada official khara awaba nang bayai hauji phawda mathau da khoijang da ba commissioner ama principal secretary ama amadi doctor na singba miyoikya mathau masak khangda badagi potha hankhre Afaba awan ba kunai ma purakse haibadi semdokpa changi semdokpa haibasi isadagi hawgadabani haiki nasi ko bul bisle ni koi adu ba halu le ko ni mai ba halan kam samsal le musi leba ki dangka biyan du ka musi nasi benki mamang da na treasury da le ko zata da le ko le ro cha adu ki mai ko ni musi na isa Tungda Chief Minister Amadi Minister Singh Tongduna ambulance service adu hawdoki Health and Family Welfare Minister L. Jayant Kumar ngasi Basoi Kendra gi manung dalaiba Sangangai Primary Health Sub Center amadi Sangai Bro Kawi Khulda laiba Sub Center gi fibam yangsinkhre Minister gi khongsadada NPP gi Vice President Sungkham Bijoy amasung Health Department ki official sing soloinaki Minister Jayant Kumar na Sub Center sing asigi awara passing yangsin bagalunana building sing asi semjin sajilagani sangai program oinadi anoba building saba loire athuba matamda sangaragani haiki inauguration to nimit se machi shre yam thun to dabnina adu nimitre da laiba akhoi staff nursing amasung laiba kun ansing je moi mamang da staff nurse to khina mong ta na syringe wali bala sing wali ba tangai phadaba basic needs haib dai tangai phadaba daga laiba sing je machi nimitre da kopi na sem sara je dana akhoi yobi ba thikna se chatpa da yobi re ba koi edition director se akhoi tana jare adu nimitre provide on ba habegi akhoi da sem sari dana mayam da hangajar
State Panchayat Resource Center, District Panchayat Resource Center ama Porampat ki SIRD complex Chief Minister N. Biren Hangdokre. Rural Development and Panchayati Ras Sinduna Pangtokpa Thoramadida, Pok Amasung Sivagi, online registration amadi, MGNREGS ki makada, Electronic Facility Management System amasu launch tauki. RDNPR Department na nimit chamani taukiba achievement gi booklet amasu release tauki. Thoramadida, RDNPR Minister T.S. Vishwajit, Parliamentary Secretary Singh, Infaliski Adyaksha amadi DC Singju Saruyaki. Chief Minister N. Birena Sarkar Sanipi Singhi Kananaba Thorang Kya Lokotpa Hore, Nimit Chamanida Tabakya Pakatre, Makatana Su, Miam Gidamak Tabakya Pakatigani Haiki. Pada Tamil pada kuida Jingner Mayam Lui Mangre, Jing the Ilapa Free the Lae, Tandisha Free the Sale. It is life. It is politics. Politics is Mayam Kana Laga is one of the Sumpasata and from Baile. Politics is the Praja, the Kana of people. Mayam the Kana and Benumayan. RDNPR Minister T.S. Besojina, MGNREGS ta Nimikar Kudong Saba Miam na Pangambadu, Sahi Asidadi, Sarukani Hengana, Panglagani Haiki. Yamanungai Pasamana, Kudasi E. Payment Hore. Matamamadi Machina Kani, Kana of Piri, Hina, a quick Prajaga, a quick Marakta transparency lerani, a quick Prajaga Marakta gap later. I am Sina Konma Mapam Sing the Lady Basayon Pamsing license Paidana, Hygienic Obamong the Pamanaba, Sarakar Asina, Policy Amasamlagani Haina, Mahod Minister T.S. Yam Kumanangasi, New Secretary Teleba, Minister Office Temper the Pangtopa, Pamisang Unabada Fondokre. Fong Nasamakal Kya Yoliba Sing, Mapam Zaba Ama Yanglaga, Veterinary Department na, Certified Torbo Mapam the Yohanaba, Chief Minister Gatanaraga, Cabinet Putokuna, Kanaraba Matunda, Samlagani Haiki. Ifal Manunda, Laiba Quigi. Sayon ba adagi makan makan sayo le miam sinase ka ga le miam sinase ko properly ko gi license tawbiyo yam hygienic oina yona ba adu state government gi mahut department na yam athu matam da dusar miam se saka kham haita se miam se properly ko mapam ma ko pithu akanda madu ko na singani aduna tra ga ko so ba le mine da ma sim miam gi marakta amadi jalu kalu kya gi banunda Amana amna kogi yang kana kogi nungan disap taruh pose, si koi yang nungai tak bahaya. Serious project treatment amasung disposal gi matang da khanan enaba mifam ama tagal delaiba Government Polytechnic Campus ta pangtokre. Institute of Engineers Manipuri State Center amasung Indian Concrete Institute na Public Health Engineer ga khosam naduna pangtokiba thoramasi gi hawdokpada PhD Minister L. Diko Department Asigi Chief Engineer Oiramba T.S. Joy Kumar, Government Polytechnic ki Principal R.K. Nanda, MIT ki Principal R.K. Hema Kumar Sosaryaki. T.S. Joy Kumar na serious project ki treatment amasung disposal asi department ta thengnaba khwaidagi marweba issue ori hospital amasung industry distagi tholakpa morakai sing karam na manghan gini haiba asida akhanga hegi poktak sangma maramna thoramasi pangtopani haiki. Minister L. Dikona, project ama mai pahan na buhok na bada engineer singi thawdang sawi, sakot palamdam ama uhen na buhok na bada engineer sing na yaglen saru oiri bani. Tabak tagi potharaba engineer sing nasu anobu wakalon poktak pibiduna mai pang na tabak loishin na bang ngamnaba wana haningi haiki. On you, on the engineers, our people, our government. Therefore, having this kind of interaction, discussion and workshop together will definitely broaden our ideas and we will be able to carry ourselves to a higher level. Education S Department na loba higher secondary tara hundoi da ming jananaba common entrance test ama pangthokduna fall lokthokraba matungda madu technical problem leire haiduna result adu chanahan kidaba thawong laibak thiba yamna ikai ningai haina Kanglai Park Students Association of Phongdole government ki anoba education policy asina mahairui singbu puning thawgat libra natraga school kharabu atamnana chaithana bhonarabra haibasi miyam gi thamoi da fawalle
Common entrance test asina Mahirui Singi Hai Singwa Yengna Bani Haida Lobo Erabadi, Karigidamake School Signa, Manamana Bambamonga, Kadok Mark Tamduna, Mahirui Lobagi Tongs at Taribano. Entrance test asida, my Parlaba Mahiri Kudimata, Government Kangalaba School, Tarahunde Asida, Mahitama Fanganaba, Wanagadabani Haide. Saiji TMT bar se latest German technology season aduna state of art factory Guwahatina puthok chabani masigi bar se han basungde product oidana calling zade taken day mapangil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar. Delicious cookies from Likla Bakery. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw on 28 July to 10 August. Hafta Council Bung Palace Compound organized by Socialist Students Union of Manipur. For booking contact 8974681027. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal open heart surgery bypass surgery amasung makal makhagi heart operation Sky Hospital la pangthokjaragani angangidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi khudong chab lejagani akup marul gi damak Sky Hospital gi reception gatanabi. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Breaking matungda taramna moksari makhataba pawda. Goods and sales tax kamari lenena interface program ngasi Commissioner of Central Science and Service Tax Silong amasung Commissioner of Tax Department of Taxes Manipur Sinduna Imphal gi Classic Hotel da pangchokre thoramasida Finance Taxation and Excise ki in charge oiba Deputy Chief Minister Y. Joy Kumar Chief Secretary Onab Kisor Central Excise and Service Tax Silong gi Commissioner Gaigungdin Panmei amasung Commissioner Finance Vivek Kumar Dewangana mariba miyosing ana sawyake Chief Secretary Onava Kishore haikibada GST asi tax lokhatpada yamna asoba mong ama oiduna masina pot putholiba pot adubu sizinariba nakal anida kanaba piduna lamdam asigi economy da kanaba pigani haiba thajaba thamnari English ngani taranipan taramapanda India da GDP double digit ta yorba yana lai haike Finance ki in charge oriba Deputy Chief Minister Y. Joy Kumar na haikibada GST ga mari lenena aikoi da lanna chana kiba yaba mong da ngangnariba si aikoi thajaba thamdaba phai loinena GST ga chanabaga pot ki mamal hengatloi GST dagi maroiba pandamasi tax pikhattaba amasung nanthok leriba singadu tax pihanduna economy da fagal handuna chap manana sakhotminana ba pambai oigani July amadagi chanaba horagani haiki parties squad etc. But still, there are lots of areas where leakages has been taking place. And plus, the taxpayer also has a lot of work, lots of paperwork, etc. So many things are there. Now, in order to avoid that, what has been tried in the GST is one country, one tax. Mathang say the Pangtokadoriba, Father of Nation, Mahatma Gandhi gi, Samag Yankai Suba, Mapokumun Gamailena, Mang Pamzara Mawakalon Singh, Miam the Kangan Nabapandamda, Swastavar, Avian Amadi, Angang Pimasa Singh, Kananaba Amadi, Sal Evorson, Tinanaba, Pauzel Puba, Awang Puglamdamda, Motorcycle the Lakiba, Bangalore College ki, Mhere Ani, Nasim Minister Shyam Kumarna, Harautiam Okre, Sangsili Bakongzangbu, Minister Na, Tagat Pafongdoki. Pamu, and everything ma parasi. Si kan gadam have with him the koi la pasumba mission asi isona mai pakupina bibu resunu amadi mai papuration haiduna Manipur state government gi site gi koi road and forest department gi koi na appeal to jari
JCILPS na sangsin kiba yalomi kanbagi hauda laikhidraba miyamgi lamjing maira sapam Robin Huna laikhidabagi anirak suba chahi gi ningsing kumon thoram Robin Hood ki aroi baya tafam oikiba awa singda lakliba July tang nipan da pangthoklagani haina JCILPS ki office da pangthokiba pawmising unaba mada JCILPS ki convener Arjun Telhaven phongdokre mangna makhata na haikibada pangthokodoriba thoram masida lamdamsa leriba kanglu khudimaki miyoising Club Organization Mera Paibi CEO Singh Amadi Miam Nasru Yabiu Thoramasi Mai Pangna Pangthoknaba JCILPS na Miam Dagi Selgi Mateng Pangginaba Phongdoki Bokanabagidamukta Khongjang da Saruk Yaminakiba Ipurupcha Singh Club Organization Mera Paibi CEO Singh Ahal Laman Singh Akhang Hai Oza Lai Guru Punamak Timaphamda Saruk Yabinabagidamukta media ki kuthang da JCILPS na haijari Indian Oil gi Manipur de leriba retail outlet sing da check and win campaign ngarang Manipur gi Chief Secretary on Navakishore na hodokre PCTC kuyathong amasung Porompa substation da diesel amasung petrol gi quality amasung quantity sector ki Indian Oil Corporation na asigumba campaign ama hodokpa asina customer singi thajaba hengan hangani haina Chief Secretary na phongdoki Manipur gi Home Guard sing da piri batolo matamga sunaba mong da hengat piu haina sangsilakiba khongjangi saruk ama oina ngasi lamfial da leba office tagi CM Secretariat tamna lakpada BT Road ki flyover da police na thingkre government na court ki order ikai khumnau lupali sing mangana imung pubo oithokte haiba placard sing iba paiki police na hankina bakhanga labasu kan namuknarakpadagi tear gas lang sinduna takthokna bohonaki overbridge matakta patient laikibadagi miyam gi sathok chasinda chaun aponba oiki Kadagi thongmi singna mayai ka bachinjak ki mayokta sangsilaki ba khongjangi sarok ama oina ngasi kongbada yuyon binupi ama yu liter chahung kunthra ronga konana fagatkre konung mamangdre ba kadagi office ta pangtokpa pawgi mifam amada loop asigi finance secretary P Gis Chandrana yu singasi kada songa bi unit amasung kada Imphal isna fagalakibani fagalaba polam sing excise department ta kusanaragani yu yon bagi sinpham masina taba atopa hingbaya ba sinpham oina paibinaba appeal tawki asi mathau tawdadana leiba egasi masi tawhanbiraga ekhoi asigumba yuga konana aduga asigumba yuga mailena thokliba ekhoi casing ase masi atik chana matam chana masi cherak pibiba masi darkar oi masi natragadi ekhoi Manipur da ekhoi dry state orgasu yu marang kaina phangliba masi ekhoina punoki ekhoi sarkar gisu ekhoi yamna achauba ikai ningai ni hena koi thamjage DI sumo amana thombada tamai subdivision ni manung janba lenglong village tagi pokunwi kamai koba miyoi ama sire itam nungoi makhalekai dagi litanda dukan phamduna leibi khunrakpam bimola kobi sahi yankai mangarum surabi nupi ama ngarang thawai kuki khungi turel dagi sina phangkibagi mayokta ngasi itam nungoi da wakan mifam chachakre Bimola hapda chedaba miyoising cherak biyo haina dabi tawke amoromda bimola misigi matangda litana pulista bikas koba nepali masama faraga uhangpahang chathakre hairi handak pangthokiba board amadi council na loba class 10 amasung 12 exam da mark wakna phangduna mai palaklaba mahairi sing opagi thorom ama isok ta pangthokre thorom aduda isok gram panchayat ki pradhan Asim Sangita CNS LTLG President Ais Brajamohan Cultural Activist Ningthausa Lancha Somerendra Thoksom Upradhan SA Sobhachandra Susarwyake Punna Mahari Tara Tareta Manamatum Piduna Puning Thokatke Ningthausa Lansana Afaba Sakotpa Kunai Ma Oina Mohonabada Mahari Singya Sobo Thokdang Lay Mahari Singbu Afaba Mahima Sing Tamhanduna Leibaki Khanba Mahari Putokpa Matam Oire Haiki ꯑꯩꯈꯣꯏꯅ ꯇꯨꯡꯂꯝ ꯆꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯡꯂꯝ ꯆꯠꯄ ꯁꯦꯝꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯝꯃꯤꯟꯅꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯑꯐꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕꯤꯌꯨ
All drivers and owners, Irilwong East Students Transport Association, Imphal East Sinduna, Board Amasung Council Naloba, Handak Segi exam da Mitoy Mehal Albasing, Manamatun Pibagi, Ahomlok Suba, Achievers Award Yantopagi Tauram, Kairau Raidenbi, Community Holder, Pangtokre. Ngarang Tilpung Ani Makaram Taba Matamda, Bisnupur District Manung Zanba, Kainoda, Tata Magic Amaga, Bus Amaga Tengjinabada, Magic driver Sire, Magic the Tonglakba, Mui Karasu Sokle. Leki driver Magic driver adudi ngangum iboso kawi Magic mamangda tonglakba nupi anegi pibamsu luna lady hairi. Kangpokpi Christian Church ta Sunday School Department na Kangpokpi Church Complex sa sarakpa angang singbo Bible tambiba Sapang Bible School Lushinkre. Illicit drug trafficking ni matangda District Social Officer Kangpokpi na sinduna Kangpokpi da pangchokre thoramadda Kangpokpi gi DC T Ranjit Yaungna, Kangpokpi ki SPM Pradeep, Additional DC Ais Bal Krishna, Kuki Inpi Kangpokpi ki President Sekhomang Khosaina Singba, Miyoi Kyana Saugyaki. International Day Against Drug Abuse and Illicit Trafficking Ngamayna na pangtokiba essay writing competition da mokong matang taraba singda selgibana piduna ikay khungnaba utki. Kangpokpi Police Station nagi meter chanirom chatlaga Tai village da chatkiba tang kunmari amasung kunmanga da miyoi kharana maral leijada pa praja singbu ot naiba thongbu mau student union na complain tawba phongdorakle. So Sampurda laiba Sam Rifles na sinduna Mars Social Awareness Program ama ngasi Sampurgi lamkada pangthokre. Thoramada Agriculture Minister V Han Kalyan, Kuntere Suba Sector Assam Rifles ki Commander Ajoy Kumar, Sampurgi DC Shyamlal Punia yauna miyoi kyana sarugyake. Assam Rifles na asiguba program nga pekapada Minister V Han Kalyan tagatba phongdoke. Tongan behiram da mana panglaglaba tentha amasung kaksing gi miyosing mangal tentha na sinna opagi thoram ama tentha multiplex pangthokre thoram madada Manipur Technical University gi Assistant Registrar P Santi Kumar mangal tentha gi President M Ibomza AZ Manipur gi Senior Auditor M Manimohansu Sarugyaki. Art and Culture Department ki Santang Makada North East Brothers Entertainment Private Limited na Kangla Art Group amasung Mixed Media Foundation ki punna sinduna numit mangani satharakiba ahanba International Imphal Art Camp Stopland Public School Khongjom Direction Kre thoramadada MLA oiramba Dr. M Nara Stopland Public School ki Principal N Babulin Indira Gandhi National Tribal University Manipur Center ki Director Professor Ramjivan Thakur su Sarugyake Camp masida Korea dagi artist ani yauna painting amasung sculpture artist Homkurona Sarugyaki. Foizing number 6 Junior High School gi Naung Nasaba ka ani Bisnupur District Zone 4 gi ZEON Tikendra Zidna Sangakre thoramadada DPM Bisnupur L Gozen School gi Headmistress L Chaubi amadi S Brajamanishu Sarugyaki. Thasigi tangkun mga da Chief Minister N Biren Nalon Stokiba Manipur State Transport Department ki makada district singda bus service tawkiba du ngasi more da yorakre bus aduna more da yorakpada Tenokpal gi SP Ibomza yauna ate office ki miyosing community kya gi lusingba amadi KSO na more IB mamangda hraute am okre bus aduna tonglakba passenger singna Chief Minister N Biren bu thagat phongdoki. Amaramda Chief Minister N Birena Manipur State Transport Service Hogdokibasi Nungba Kendra Citizen Forum na thagat phongdorakle singi district singdasu service asi yohon binaba appeal tawrakle. Tengnokpal gi SP Dr. S Ibomza atay police official sing amadi KSO yauna more police ki IV da mifam pangchokre SP Ibomza na police amadi more da lariba community singi marakta Tatok tasin tongnaduna more bu santi level lamdama mo hensi haike. United Nations Committee na Health Directorate ko samaduna free medical camp ama wangway kendagi manung zanba pawite khulda pangtokibagi dama Muslim Coordinating Committee na United Nations Committee bu thagat phongdorakle. Hauji amuka sahana atema bemutang lawinase. Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana pi bama phamni education pi ba khatang natna hayengi yumbiro puthokwa institute ni
Masidi suara hasilnya. Masih kali kau jawab. Sidi, Yosi dan ini he. Masih Yosi di tata tiskoni ne. Aduh di sana lagi mau yang nasin bayang deh. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Changi labor sorak padegi producing at the Akcham Choktarba, Tunga Chava Yarataba, Kung Haman Marataba Singitabat, Amatanara by the Jolly Sire, Amazon, Jolly Capsule with Chinese Navy. Lepas kecil ini saya macam pada aku tahu. Betul kita usaha di kain. Break ki batungda amko sutaram noksari makhataba pauda Public Police Interaction Program ama ngasi Thawal athokpam awang lekai da pangthokre Thoramadu da Thawal gi OC Rishikesh Sharma lamdam adung lusingba sing amadi mahiroi kyana sarugyakhi Helen Adam Keller gi samga kuntra tare suba mapo kumon thoram Handicap Foundation Manipur sinuna Manipur Press Club ta pangthokre Thoramadu da Manipur State Women's Development Corporation gi chairperson S. Tawama Foundation asigi Chairman Dr. C.S. Rupchandra GP Women's College की ओजा ओरम्बी रोज मांगसी हौकिफ रिम्स की प्रोफेसर डॉक्टर T.S. बिहारी मणिपुर यूनिवर्सिटी की असिस्टेंट प्रोफेसर डॉक्टर चिंगलेन मेस्तामसु सौग्याकी फाउंडेशन असगी सेक्रेटरी जनरल डॉक्टर सापम जसोपंतना अवेयरनेस वाटपदगी खुनायसिदा हैंडिकैप सिंगु थवै बिदबनी नाम सोयरबा मियोइसिंगदा येंगलिबा मियेंग असि होंदोकनबा होटनबगा लोइना ममा मपा ओइबसिंगसु हंथब वाखल खलोइदबनी हैंडिकैप ओइरबा अंगांग सिंगबु थौना हापनबा हेलेन केलरबु खुदम सांगदम अम्मा ओइना थौरमसी पांथोकपनी हाइकी अमरोमदा हेलेन आदाम केलर की साम कुंठा तरे सुबह मपो कुमोन की थौरम Relief Center for the Welfare of Deafly Able Person Manipurna Sinduna Wangkai Yonglang Lerak Tapang Chokre Thoramadu Relief Center for the Welfare of Deafly Able Person gi Thaupuba Kya Nasaruyaki Laikidraba Helen Keller gi Mapamda Laishu Katuna Ikai Kumnaba Utki Manipur University campus da Assam Rifles Leishaliba si Athumatamda Loktokadabani Haina Nafisna Davi Tori Manipur University की campus Assam Rifles लेशिना बात नत्ती हैरी हौजी मखा तना सानबगी पावो पंगबिगनी ngasi ki sanabagi pauda Thobal District Badminton Association Sinduna Wangwal Community Hall Zatharakpa Thobal District Badminton Championship Ngasiloshin Kre Nupagi single da WBA Wangzingi Vidya Chana Lokre Nupagi double da YDA Wangzingi Manishana Amadi Arun Kumar Lokre Ngasiloshin Magi Thoramda MLA Megasan Ramadi MLA Suresh Kumar Srogyaki Mokong Mathang Tarabasingda Manamatum Piduna Puning Thawatki Orza Phase 2 की मखादा था सिगी तांग तरा मरीदगी कुनमरी फावा सिलोंगदा मेघालय बोरो एसोसिएशन सिंधुदा चथकिबा नॉर्थ ईस्ट स्टेट सिंगी सही तरा मापन मखागी फुटबॉल टैलेंट हंट टूर्नामेंट दा विनर ओइरखराबा नुपा मसागी टीम रनर तारखराबा नुपा मसागी टीम ngasi 9 सेक्टर असम राइफल्स तराम ओक्रे मिनुथोंगदरैबा असम राइफल्स की ट्रांजिट कैंप त पांगतोकपा थरम अदुदा 9 सेक्टर असम राइफल्स की कमांडेंट JS Bindaslal Su Saryaki Hockey Manipur की लाइफ मेंबर अमदी इम्फाल वेस्ट डिस्ट्रिक्ट हॉकी एसोसिएशन की प्रेसिडेंट मयांग लंबम कुंज विहारी ना इखंग खंगदना हॉकी बतांग तरा तरेता सगोलबन मैनोरेक्ट लैबा मसागी मयुमदा लेखिदबदा
Hockey Manipur gi Managing Committee amadi Imphal West District Hockey Association gi members singna mifam pangthokuna awawa phongdokre Mark Lekidabasi Masana Sigi organization da mention man ngamroi daba awat pa male hauragani Lekidabagi imung manungna nang horiba awabadasu saruk yari hairi Tim Kuntrana Group ani thokna khaidokuna chathariba Kapam Kam Cup Fast Kapam Development Club Invitation Football Tournament ki ngasi sanakiba ahan ba match Risongman FC na LYC Sibu goal ani amada amadi ani suwa match ki sanakibada Zafau FC na LYC Sibu goal ani amada maitiba pikre Imphal East District Football Association Sinduna tha sigi kuntra dagi 11 Star Sporting Union Ground akampa tapang tokadoriba Maharaj Kumar Dhanendrajit Memorial Super Division League Tournament Match Commissioner cum Referee Association ani yauna referee kun khantre Hauzik makhatana sanabagi pawmu boyani tawjamdagi fangbigani Imphal West District Football Association na District Sports Association Sandil Bumaiti Biduna Kunmatoi Super Sub-Junior Boys Inter District Football Tournament ki final sangkre final da District Sports Association Bisnupurga sanaragani tournament asigi ngasi Khumalampak Artificial Turf Ground da ani super semi final match ki sanakibada Imphal West District Football Association na District Sports Association Sandil Bu goal mapal sinoda maiti biduna final sangkibani match asida mai pakiba Imphal West District Football Association ki goal singado Monex kontok jamna match ki taramanga suba kunmanga suba match ki ahapa minute ama amadi ahapa minute anida goal mari I Santos Kumar na match ki kunma Shubha mari kontrom de Shubha minute goal ani janke atopa goal ahum maduna malengamban naksekpam A Robert amadi L Nelson na match ki taramato Shubha kunmari Shubha mari humfutruk Shubha minute sankibani All Manipur Football Association sinduna tha sigi tang kundagi team taruna group ani thokna khaidokna chathariba tournament sigi aroiba match tha sigi tang kumapal gi nungtilpung ahum tabada Imphal West District Football Association amadi District Sports Association Sandel ga sanaragani Kulumdoi Shiba L Sangita Devi Memorial First Division Football League ngasi sanakiba match da thau thangmai banna wafa wangwei bomai tiba pikre Imphal West District Football Association sinduna tha sigi tang kunma thoidigi SKYC ground awang sengmaida team dipana saruk yatuna sathariba Kulumdoi Shiba L Sangita Devi Memorial First Division Football League ngasi sanakiba match da thau thangmai banna wafa wangwei bu goal ahum amada maitiba pikibani match sida mai pakiba thau thangmai bangi goal singadu singkhai ngan bana match ki tarani thui suba mari nipu mari suba minute goal ani sankhe atopa goal aduna kangoilan haulaina match ki humputara humdai suba minute sankhibani match asida maiti kiba wafa wangwegi amatangar be goal adu Thomas na match ki tare suba minute sankhe match asida wafa wangwegi sanaroi dinada match conduct tokiba referee na yellow card urkhe Sathariba League asigi mathangi match tha sigi tang kumapalgi nungthilpung ama makhai tabada ahanba match oina SCK Kodongpopi amadi YWC Langthabalga sanagani ani suba match nungthilpung ahum tabada SIRC Tagel amadi thau thangmaibanga sanagani Amaromda Association asina sinduna ground asida tha sigi tang kundagi team tarina saruk yaduna sathariba Taranipal Suba S. Birendra Singh Memorial Super Division Football League hayeng tilpung ama makai tabada ahanba match oina Sikal Lilong Sajing amadi YDO Haino Khongnembiga sanagani ani suba match tilpung ahum tabada BMSC Tabungkhong amadi Manipur Police Sports Club ka sanagani Manipur Chess Association gi miyeng makhada Juvenile Club Sagolbal Tera Sapam Amadi Khuraijam Ram Narayan Sastri Memorial Trust na sinduna tha sigi tang kunmanga dagi nupi satrang sanaroi ama yauna punna sanaroi yangkai taruna saruk yaduna Juvenile Club Sagolbal Tera Sapam ta chathariba ani suba Khuraijam Ram Narayan Sastri Memorial Stel11 Open Chess Tournament ki ngasi ahum suba round loibada KS Sanjoy S Premjit K Sevison A Binit amadi Y Pritam Kumana point ahum phangduna mangjin Thakre Ice Somakanta amadi Ice Zekina point animakai phangduna sali Ice Iboso A Sakri Tombi E Sasikanta KS Prem Sandra S Lawrence N Loken M Dorendro A Polen Bit Irom M Sanjit KS Merzao TS Manikanta Naurem Pari CIS Mahesh Kumar M Pisak A Santa Maite Yamadi S Dramendrana point ani phangkre
tournament sigi match hayeng leiroi tha sigi tang kumapal gi ayupung tare tabada marisuba round sanaba hogani Imphal West District Football Association sinduna nongmagi oiba referee clinic ama All Manipur Sports Association gi hall da pangthokre match commissioner kam referee assessor ani yauna punna referee konna saru yaduna pangthokhiba clinic asida All Manipur Football Association gi referee instructor L Yaimana nauna honglaliba football masana singi maramda marikchumna sugaina takhi pangtholiba clinic asigi matangda tournament committee gi convener W Manglem da phongdokhibada tha asigi tang kontra dagi 11 Star Sporting Union Playground Akampata pangthokadoriba Maharaj Kumar Ghanendra Zin Memorial Super Region League tournament ki match sing mapung phana phajana pangthonabagi damakta ngasigi clinic asi pangthokpani haiki Tagasari boyai hauji makhatana ai ngasagi pawmu lobese ngasigi wakiba ai ngasagi pawda ICAR lampel party prepa pawgi matung ina ngasigi khwaidigi sakiba Celsius degree 38 ani khwaidigi ingba Celsius degree 13.3 Nuksita yawa ising manin gisang ayukta sada marputra mga nungtilda sada humputre roiki. Ngasigi nong chuki pagisang suino dasmik mari millimeter ni. Hauzi arwebada reba paw amhan pizari Manipur da soi basi tungkoiba thoksil yat pangam dabadagi ni haina Chief Minister N Biren phongdokre Chief Minister ne lamthakiba Ferzol yobadaba inter district bus service lambi patabadagi district headquarter yogdana halakre amade Chief Minister N Biren ngasi fast track court ama hangdokre ngasi gi oinadi SCB ne pizaiba Manipuri paw matang salojare miyeng tabi bising mabukana kurungjari Amatangairaba training center secure Janus ki tagyalpat class 10 फाउगी मनुंगदा लैबा अंगांग सिंगी ब्रेन फगननबा competitive exam kaya da kananaba makhal kaya gi Sunday and holiday da training pizari mid brain activate